Imphal West ke manung chana leiba Yurembam High School Yurembam 𝗂𝗵𝗀𝗀𝗀 leiriba mahailoisang asida ngarang numidangi matamda masak khangdaba miyuisingna mahailoisang asigi mahairoisingda sports pangthokibagi yenthoknaba thamba notebook singa loinana midday meal gi mahairoisingda pijanaba cheng hawai thau thumna chingba potlamsing huduna pubikhiba asi mahairoi loop MSF na condemn tawrakli loop asina 𝗵𝗿𝗀𝗀𝗀 manahai Manipur Students Federation MSF Imphal West District Committee na policy hek tabaga MSF Head Office ke instruction gi makhada chatuna mahailoisang sing asibu yengsan ke school asige ocha headmaster 𝗖𝗵𝗵𝗹 na Patsoi Police Station da su report ama tawkre hairakpaga loinana MSF na su lisang sina academic campaign ama oina oiriba aikhoi lairik ningthina tamsi asige makhada iramdam asige mahai masingi kanglonbu Hena fagana bahotna duna lakli mahailoisang sing amada asigumba fatraba thabak sing tawrakpa si tarain loba chumde mari leinaba sing na kupna thizinduna masida chenariba miyoi sing fabiruna warak watem yu loinana logi oiba action lokhatpiu hairakli